Ambusta Thadou Baptist Church ki Luchingba Ahum Sire Marina Sokle Konsa Khuli Khunja Kunga Mathoi Kuki Sing le kidnap tawkre Senapati mai kaida kuki mayam amat naga sing na fazin kre hari Jurachanpur dagi kangpupi phawba chatpagi lambida ngasi ayuk pung tararom tarakpada sakhangdaba khulai paiba singna attack chatharakpada Thadou Baptist Association gi mi Ahum Sire atopa mari na phibam thina sokle hari laikhidraba Thadou Baptist Church Association gi Luchingba Ahum adudi Reverend B Setlo Reverend Kaigol Len amasung Pastor Paugol Len ni Kuki inpe Manipur na phongdorpagi matung ina handakta Reverend Setlo na maru oiba thaudang loduna Naga Joint Christian Forum ga Kohima da unaduna Kuki zo amasung tangkhul furuk ki marakta lairiba thajanadaba sing kohanaba thorang kya lokhalami Church ki Luchingba sing adu Churchanpur da Thadou Baptist Association gi conference ama yauraga Kangpokpi da halakpagi lambida makhoina tungduna lakpa gari anida lumlaga mathong maram khangdar Nongmei pangkap ta kapsinduna attack torkhibani hairi Thoudok adu thokraba matungda luhongba chatkhiba konsa khungi khunjan nupi yauna miyoi kunga mathoi kuki khulai paiba singna lambidagi kidnap tawraga pukre Makhoigi mari makong hojik phawba khangba ngamdri marak asida Senapati district fawduna lakpa kuki micham kunrom amasu naga kangbu amana Senapati da phajalaga thamkhre ama ani hatpagi paw hek tabaga nakal ani makimi hatpagi paw tarkadra haibagi mi paibul lei Manipur laingakna deputy chief minister ani gi khuthangda Pajinduna lairiba sing Thadou hanna bayamna kanna hotnabagi paw tai kuki singna Tiger German Road haina maming thonjaba mafam aduda ambush toroktuna Church ki Luchingba Ahum hatkibagi paw hek tabaga Thadou community na Kangpokpi district sinba thungna khudaktagi total shutdown lokthokre maduna maram oirga lambi asida chathok chasin tawriba singna yamna sathina khudong chadaba mayokna khre ngasigi ambush adu kanana chatharkhibano haiba claim torpa amata leitri Police na Thoudok adugi marumda kana leibage haiba karimata phongdoktri adum oinamak Kuki Luchingba sing amasung miyam na di attack adugi marumda jelangrong fruki miyoi kharna chathakibani haina maran siri Saikun Assembly constituency gi MLA Kimnyo Hangsingna Thoudok adubu akan mamom da condemn tawduna Thadok Pacherol amana hai Lining laison gi thabak tawriba ikai khumna ningai oiriba Luchingba sing da chatharkhiba attack adu chawkhatlaba khunai asida charafam laitaba thawongni Thoudok aduna maram oirga lamdam asigi ingtappa phibam kahen bagi achowa macha ohelagani Manipur Baptist Convention gi General Secretary Oramba Reverend B Setlo Pastor Paugol Len Pastor Kaigulun amadi Reverend Bunthang laikhidaba thamoi sokna awaba poi Thoudok aduda soklaba miyoi singsu athubada fagalpa oirasuno mari lainaba authority na hiram asigi matangda akhannaba thabak lokhatuna chanariba singi mathakta action lokhatkadabani hairi Kuki Organization for Human Rights Trust Kohana su Thoudok adubu akan mamong da condemn torokli lup asina Thadok Pacherol aman hai Kanglukpi irang losinduna ingtappa phibam hanjilhanna bahot naringai gi charakta lainung laison gi thabak tawba Church ki Luchingba singda attack chatharkpagi thawng adu chawkhatlaba khunai amada chatnaba thawng natte amaromda jelangrong United Front na Thadok Pacherol amana hai Kangpokpi district ki manung channa Kotlen amasung Kojim gi lonaba mafam amada kuki micham sing tongba gari anida attack chatharkhibagi paw tabada thamoi sokna awaba poi Maral lejataba miyoi kya hatkibaga loinana atoppa kharada aso pannahan kibagi thawng adu ZUF ka karigum bahiram amatada mari Leinade hairi United Naga Council UNC na suk Thoudok adubu akan mamong da condemn torpaga loinana Thoudok adugi matung tarakpada Lailon Vaipai Kuki village ki miyoi singna Konsa Khun village ki naga misam kunrom phajin kibagi thawng adu yaningdaba phongdorokli Hojik phawbagi oina kanana kari maramgi chathakibano haiba mayek sengna khangba ngamdringai charakta Maral lejataba khunja sing phajin khibadu chawkhatlaba khunai amada chatnaba thawng natte mari lainaba singna phajin khraba khunja sing adu karigumba makhalgi condition amata yauduna thadorkadabani hairi maram phurup amadi Nepali micham yauna konsa khungi maral lejataba micham kunga mathoi phajin khibagi thawng adubu konsa khun village authority na akan mamong du yaningdaba phongdorokli Ministry of Home Affairs yauna mari lainaba authority singna maral lejataba micham sing adu condition amata yauduna thadonaba thorang lokhatkadabani Kanglup खुदिमकना यारिबा मकै पुकनिं फाथरगा लुरब तानफम असिदा इंग तप्पा फिबम हंजिलहन्न बहनबम थoi मिचम मियामगी पुंसी कनबगा लोइनना mahusagi फिबम हंजिलहन्न बहनबदा CSO सिंग कम्युनिटी लीडर सिंग अमदी मरी लेनबा पुनमंगना अमत्ता ओइना खुसमनबा मथौ ताई हाइरि एम्बुस तौदुना Thadou Baptist Church ki Luchingba Ahum hatkiba amadi kharana aso apad nangkiba thong adu Arambai Tenggol ga mari Leinade hairi
Kangpokpi districta kuki khara hatkiba amasung kharana swankibagi Thoudokta kuki narco terrorist amasung bakhoiga chatminariba singna atamnana Arambai Tenggol ga mari leinahnaba thaurang lokhalakli basi achumba thawong nate khudam changdam amata yaudana Arambai Tenggol da maran siznaba honarakpani haina Arambai Tenggol GSQ gi control room operator khaba mangang na thadorpa cherol amana hairi Zerol asina hai Thoudok tholiba mafam adu security gi akanba section thorang lokhatuna maitai amata changhandana lairakhiba mafamni asigumba tanpham asida Arambai Tenggol paksinaba honarakpa simpham yaudabani amasung political gi ithin changbani hain lawi micham miyambu chamamnaba podnabagi pandamda asigumba semjin sajinba maran sirakpagi thawng asima mangda jusa thawrakpa laikre aranba pau sandokliba singna Arambai Tenggol gi mingchat thianaba honapa khudakta lepkadabani oidaba ngangba amasung namthak tawba haibasi kuki narco terrorist ki lutongda yawrbagum tawre masagi khudong chaba khara phangnabagi aranbu wafam sandoktuna wathok asi makha sangthanaba honare hairi Ambusta sokpadagi Siza Hospital da layengduna lairiba kuki micham ahum gi phibam chief minister ne yengsinkhre Jorchanpur dagi Kangpokpi phawba chatpagi lambida sakhangdaba khulai paiba singna ambush tawduna church ki leader ahum hat khrabatungda soklaga nantho horoba kuki ahum Assam Rifles ki kangbu amana puraklaga Langol da laiba Siza Hospital da layengli hospital asida layengduna lairiba kuki ahum adudi Thangtil len chahi kuntragani pan gaungang chahi kungataruk amasung haupu chahi yangkhaini makhoi Kangpokpi district tagini hospital gi paw matung inna makhoi ahummak thoina khudung thingai oidre hairi Siza Hospital da layengduna lairiba kuki micham adugi phibam asin nungthil chief minister yumnam khamchan deputy chief minister losi diko home minister govindas kodthau jamna luchingba tim ama chatnuna hakthengnana yengsinkhre dungda deputy chief minister losi diko na pawmi singda hai micham miyam hatpa Thoudok adu yamna sathina kandem tawi makhoi gi mathakta kari thabak lokhatkadage haibgina singba chief minister ga tanaraga lepkani amasung makhoi da pigadaba mateng singkona lokthokani haiki chief minister kuki jogi lamda changlakba yaroi haina KLAL na thadorpa cherol amana fogdorli me taraga mangada chief minister yumnam khamchana kuki jogi lamda changlaknaba thorang tori basi kudakta lepkadabani haina Kuki Liberation Army led Kholun KLAL gi Information and Publicity Department na thadorpa cherol amana fogdorli cherol asida hai kumja lesing ani kungo humdoi gi me ahum da thokiba Thoudok adugi matung tarakpada maitai amasung kuki jo furuki miyosing tokhai na lainarakli chief minister na buffer jol lanthoklaga kuki jogi lamda changlakpa haibasi mamangda yanaki buwafam ikai khumnadabagi thawng oina logani buffer jol lalaga changlakpa tarbadi kuki jo furuki miyosingda kaihobani haina lofam thoi chief minister gi khongchet asi kuki jo pumna makna angamba thakta thingnaba honaminagadabani karigumba mahakna wafam asi thausadaduna kuki jogi lamda changlakpada thorakpa thoningdaba Thoudok puna makit tekchak center amasung Manipur laingakna logadabani political gi waroisin ama poraktriba phawbadi maitai amata kuki jogi lamda changlakpa yaroi hairi